आकाशवाणी इम्फाल मोइरांगथेम इबेहाइबिना पाउ पाजरी Nations First at 75 campaign ama housing haki matungda Imphal ki Paungna Bazar da leiba MHHDC Limited ki campus ta hodok lagani Department of Textiles, Commerce and Industry na sinba thorum asida Textiles, Commerce and Industry ki Additional Secretary Shri Anurag Bajpai na hodokani Sasta Nari Sasak Pariwar Abhiyan campaign ngasi None Jilla ki Primary Health Center da hodokre thorum asi jilla asi ki Deputy Commissioner Dr. Sarachandra Aro Juna Hodoki Jilla Asigi Primary Health Center the House Pangthok Liba Thorum Asida None Jilla ki Chief Medical Officer Dr. Ajin Maringmai Amasung Jilla Asigi Maru Eba Thau Puriba Miyaka Hodoki Thorum the Saruk Yari campaign Asigi Saruk Amo in Jilla Asiki Nupi Sing the Liam Nalayang Bagi Kudong Saba Piri Loinana Tongan Bamakhalgi Laina Singi Matang the Kangan Bagaloinana Laina Sing Asigi Kadam Nangatoka the Haibagi Matang the Akang Asing the Wangangani Bisnupur Jilla ki Nambol dagi Imphal iski wangkhay da mayum pan binupi ama Rims Hospital da angang unabda leki da ba adu Nambol nupi apun balup na pian da ba phongdorakli Thasi tara tok da thoki ba thokdok aduga mari leina ba singna karam na thoki ba no haiba thijin biu haina lup asina paumi sing da phongdorakli Kendra ki Sel to Mantri Nirmala Sitaraman Haidi Lebak Asigi Raja Sing da Hangliba Industrial Training Institute Sing da AI ki Training Center Sing Thanaba Kendra Sarkar na matik saba sentang piragani Wafam asi mahak na ngasi ni Delhi da pangthok taram amada phongdokhibani Mang hai Bixit Bharat ohena ba ikon Human Resource Training khak natana lebak asida leiba tongan ba sector sing ningthina mathok pangthok na ba amasung magun leiba pochai puthok pa tangai phade Afaba makal ki pochai saba masung expert sing na pochai saba matamda kupna yengsilaba matamda leibak asida magun leba pothok sing puthok pa ngamgani Pradhan Mantri Narendra Modi ga Nepal ki Pradhan Mantri Sushila Karki ga leibak ani gi oiba wapung kya khanakre Sri Modi na handak Nepal da thokiba irang aduda laikhidraba mye sing bhamda awaba phongdole masung leibak aduda mausagum santi hanjilangna ba bharat na pangba yaba mateng pangani haina phongdokhi Kendra ki Information amasung Broadcasting Mantri Asni Vaishnon Hairi Income Tax Act amasung Goods and Services Tax ta singthani ngai oiba mawong da ahongba kaya uba phangle Delhi da pangthokpa PAFI ki chahi gi oiba mifam da Sri Vaishnon Hai handak ta nauna semdoklaba GST asina ikoina nungtigi sisinaba potlam sing amasung lau sing ki pothok singi mamal hanthana phanglagani mang hai lebak asida pothok saba Pochai gi mamal hantarak labadi miyamna pochai sing asi leibagi chang hengalakpaga loinana lebak asigi sel thungi phibam phagalhambada mateng oiragani Bihar da sat nisai program ki makhada paikhatpa Mukhyamantri gi nisai self help allowance scheme na rajya dagi mahi tamba losilaba sahi kundagi kunmanga phawda leiba thabak phangdana leiba nupa amasung nupi singda kanaba phangalagani scheme asigi makhada miyoi amamamna sahi ani phawba lupa lising amamam thagi senpham oina phangani Khongthang asi rajya du da pangthokadaba mikhal gi mangoinana Mukhyamantri Nitish Kumar na paikhatpani scheme asina sarkar gi natraga lanai gi thabak amata tawdaba miyosing da kanaba piragani Sri Nitish Kumar na hai thagi piriba senpham asina na singna makhoi ga chanaba thabak phangnaba competitive exam thanaba training tawbada khara makhai kanaba phangalagani Assam ki Haksel amasung Yaipayumbal Vibhagta Assam State Blood Transfusion Council khusam naduna rajya du da idan tawgi kem hundra manga pangthokre kem sing adu da sarkar gi karmachari CSO member sing yauna miyoi kian idan tawki chayol ama chupna chatharakpa seba saptaha asi miyam gi yaipanabagi damak tungdasu asigumlaba thaurang kya paikhatkani Telangana gi State Health Department nupi singi akhanana Health Camp lising kun hena rajya sinba thungna pangthok kani Paulo Jare